Ngara numida wairam phongkhiba panapau se dagi maruoiba pau khara khangasaraga miyamda khudo tamjike border fencing amasung FMR isu naga lusingbasing Delhi de MISA ga wari sanakhre khongjang sangsilakadore naga taba mafamsingda ngamkhai samal khabagi thabak traditional boundary khangtena makhata na chathaba yaroi amade naga area da free moment regime FMR raukthokpa yaroi haba demanda naga lusingbasing ngasi New Delhi da Ministry of Home Affairs MISA gi official singa makhata na wari sanakhre adubo nakalani ki marakta chap chaba waroisin amata purakpa ngamkhidrei ngasi ayu pung 10 makhaida New Delhi gi Nabayo School da nakan ani ki marakta pung anirom wari sanake wari sanaba adu da lenga ki makedigi Ministry SC gi North East Advisor Intelligence Bureau gi official sing amade Manipur lenga ki Commissioner Hom yauna puna mihut nipal na saruk yake amaramda naga CSO singi makeda UNC gi President NZ Rorho UNC gi Working Committee gi convener Samson Rengmai UNC gi General Secretary Bairairo Sangsad UNC gi Working Committee gi member sing AC Thokso KS Porio L Adani UNC gi Speaker Wango Korhing Victor All Naga Student Association Manipur Assam gi President TS Anteng Sangmaring Assam gi General Secretary Isak Saranamai Naga Women's Union NW gi President CS Priscilla Chiumai amasung NW gi General Secretary A Hobilia Maram Saruyaki ngasi MISA gi mihusingdagi wari sanakhiba adugi matangda UNC gi President NZ Rohorna phongdorakpada makhoi gi makedagi hanadagi hongna demand tawduna lakhiba warepsing thambaga loinana naga area da traditional boundary khangdana border fencing tawpa yaba ngamloi amade free moment regime FMR laukthokpa yaningdaba haiba wafam thamki makhoi gi mayek singba wafam ministry gi makede thamkre makha taba kari khongjang changsinggani haiba makhoina Manipur da halaknaba matamda khanagani hairi naga singge mihusing hayeng August 23 da halaknaba thorang tawri hairi makha tarakpa pauda Indo Naga conflict asi India gi internal matter nate NSMIM Indo Naga conflict asi India gi internal matter amanati haina NSMIM na phongdorakpa galonana mungnari basi gi oroising kumjalising aniga sumna anigi July 13 gi Amsterdam Joint Community amasung kumjalising aniga sumna 15 gi August 3 gi framework agreement gi manungda oroising purakadabani haina phongdorakli NSMIM na thadorakpa siol amada Government of India amasung NSMIM anigi marakta Indo-Naga political peace process asi kumjalising masama pamawdraga tariki August amada Prime Minister gi thakta pre-condition amata thamdana wari sanaba horakhibani kumjalising masama pamawdraga mangagi June 12 da France ke Paris da matam adugi India gi Prime Minister PB Naramsihar Rao amasung NSMIM gi luchingba Ishakji Chu amasung TS Muibaga unaduna wari sanabaga loinana Prime Minister Narasimha Rao na Indo-Naga issue ase political conflict amani haba wafamda ayaba thambaga loinana masigi waroisinchu politically purakadabani haba asida yanaba puraklaba matung kumjalising masama pamawdraga tariki August amada Government of India amasung NSMIM anigi marakta ceasefire agreement sign tawnaduna peace talk chathaba horakhibani hairi Seoul asina makataraduna kumjalising aniga subna anigi July 13 da pangthokiba Amsterdam Joint Community makatarakpada Indiana Nagalim gi unit history masakhangbaga loinana kumjalising aniga subna 15 gi August 3 da framework agreement sign tawnakhibani wafam asimak tha asigi 13 Nagalim gi Independence Day ga mari lenana lup asigi chief political negotiator Tingaileng Muibana mahaki warolda mayek singa thamkibaga loinana India government na matam chupada Amsterdam Joint Community amasung framework agreement gi yana cheol gi matung inna India amasung Nagalim ani asi tunga-tungamba antaiti amamam oina ikai khumnana basu appeal tawkhibani Seoul asina makataradun hai Nagalim flag amasung constitution haibasi Nagalim be national flag amadi national constitution nei Nagaling be national flag haibasi cultural flag natraga totem ama nate phi machet amata sunate maram asna national flag asin Naga nation amagi
mahut sinduna national asigi constitution singda maningtamna paribani aduga Nagaland constitution haribase basic law natraga Yezabo amanate maram asna Nagaland gi oiba wafamda Nagaland asi matam supada sovereign ama oigani haide mathaki wafam asida yumpham oidina matam supada Indo-Myanmar political issue asigi waro simpurakadavane kumjalising masama panifuga tareke August 13 gi Nagaland Independence Declaration amasung Nagaland sovereignty ki matangda kumjalising masama panyankhai nithoi gi May 13 na lawkhiba Preside ki wafam matam supada ngangna satkani Madam National Political Conflict asigi warosin Amsterdam Joint Communique amasung Framework Agreement gi manungda warosin ama purak pahaibase NSM-IM gi lengdraba phirep amani Indo-Myanmar Political Agreement asi Constitution of India natraga Brahma Myanmar da yumpham oido haina su phongdorakli makhatarapa pauda PUCL ki report miyam gi marakta hena khaibung ta hanaba phongba report nei Delhi da based over non-profit organization People's Union for Civil Liberties PUCL na Manipur da thokliba violence asigi matangda thamkhiba report adu lamdam asigi miyamgi marakta hena khaibung ta hanaba phongba report amani hana hanagi chief minister NBR na yaningdaba phongdorakli NBR na mahaki official social media X account thagalakpa warol amada PUCL na puthorakliba report asina Manipur da lairiba miyamgi marakta hena khaibung ta na handuna amaga gi marakta thajanadaba amasung miyamgi marakta amana amabu lana khananabagi sinbe report amani makhatarapa pauda Manipur violence ki asumba PUCL gi report na mayek sengna taklei Kuki CSO Manipur da thokliba sai aniga thatare helaklaba violence asigi matangda phongba report singi manungda People's Union for Civil Liberties PUCL na phongkiba report aduna khwadagi hena matik chaba report amani report asina Manipur da thokliba violence asigi asumba wafam kaya khangba ngamle hana Kuki Job Council KJC amadi Kuki Organization for Human Rights Rose Kohorna PUCL bu thagapa phongdorakli makhatarapa pauda Prime Minister Narendra Modi lakadra lakloidra Governor na Preside tawduna Raj Bhavan da security gi mifam review tawkhre tha asigi taraga mapalda Governor Ajay Kumar Balana Churachandpur district chatuna torobung da hangba prefabricated resettlement camp amada sangduna IDP sing unaba amasung Great Center ama sangarambada natana handak saigi NEET exam da mai paklaklaba ani yaungna relief camp dagi mahai tamlakhiba mithoi mihelaba mahairoi sing opo khongsat ki mangoinana numit adugi ayukta district aduda thungbaga Churachandpur gi lamkagi hiang tamda leiba peace ground yaungna private ground ani gi phibam yengsingkhiba amasung helipad ki phibam su yengsingkhiba na mathang thada Prime Minister Narendra Modi sodina laklaba yai habagi wafam leirakpagi ironana ngachin hungthin governor na chair dawtuna Raj Bhavan da awangba thake security ki mifam review tawba mifam ama pangthokre makhatarapa pauda Kuki Nepali CSO singi mifam pangthokre Kangpopi district ki Langkinchoi khulda Kuki amasung Nepali Khorakha CSO singi lusingba singi mifam ama pangthoktuna phurup ani ki marakta leinarakpa mari hena session hanba amasung ingtapa amadi amata oiminabagi matangda yanaba purakre Mifamado Sadar Hills Chief Association na get together of Kuki Nepali Gorkha CSO leaders haibagi makada simbani haide